Iman Kangpok Sairengi Lairiki Maramda Yenkom Biharina Amadi Manabo Cheksing Wari Masagi Lairiki Maramdana Salam Tomana Wanganki. Larisi Min Iman Kangpok Koi Masi Larisi the Yauriba Sairing Singi Mangi Sunava Sairing Kalaga Thon Ming. Larry Singh Ponggi Thoram Adugi Sarwama Wina Writers Association Kakching Hanagi President Weramba Pini Maina Thoramapu Oiduna Siding Saidina Bamasong Warimacha Pabagi Thoram Amasu Pangtoki Nonglay Films Ke Nipal Suba Production Dakfam 2 Gi Yaifatoni Thoram Nasi Hotel Classic the Pangtokre Thoramadu the Wangway Kendrigi MLA O Lukoina Chief Guest Aduga Film Forum Manipur Gi Chairman Surjakant Sarmana President Oiki Film Asida Gokul Arun Voni Abenau Apsarana Chingbakayana Saru Yari Film Gi Cinematography Amadi Edition da Ranjit XL Music da Afau Lyrics da Story Screenplay Dialogue Amadi Direction da Bimol Fiboni Uttar Pradesh ki Ghaziabad ki Masuri area da thokiba hingsa gi thodok adobo laksin mangam khide haibagi maralda police officer ahum thabakta gi suspend tokre officer sing adude station officer Masuri PK Singh SSI local intelligence unit Jal Singh Saini amasung SI DP Singh ni hingsa gi thodok adobo myoy taruk sikhe tarani thoina aso open nangki Sikrabagi Kwaidagi Nagna Mari Matada, Lupa Lak Manga, Kahena Sopadana, Lupa Lising Yankai Aduga, Kahena Soktabadana, Lupa Lising Kunmanga Pigani Hana, UP government allowed to create. At Yamit Nagar railway station platform da Holy Book Amagi, Segar Bachena Kara Tarambadegi, Hingsagi Todo Adu, Tokibani Hari. Indian American astronaut Sunita Williams na International Space Station ISS ke command gi charge lauraduna puwarida mahangna siguma thabak tawbi ani subi nupi oikre Space Station da numit chama kulumdoini lairuraba astronaut ahumado Russia na saba Soyuz capsule da mai pakna Kazakhstan da tarki chahi nifutaru surabe Sunita Williams loinana Russian cosmonaut Yuri Melenseko amasung Japanese astronaut Akihito Hoside Space Station aduda lairubani makoy ahum chahiye sigi me tara Space Station aduda thunglakibani itaramagi matangda Tokyo amasung Beijing gi marakta chayetnaba lairiba adu henna lusilakle Japani mayokta China da yaningda bafungdokre protesters singna China gi Qingdao the Leba Japan ge Panasonic factory da attack tokre Famado September 3 Nepal Fawa Tingin Kre Atopa Japanese company Canon Gaso Makoi gi China the Leba factory ahum matam khara Tingin Kre hari Myanmar gi democracy gi champion Aung San Suu Kyi chahi kun gi matungda United States da thungkre Nobel laureate asina US President Barack Obama ga unaduna Lanmina Sasan Toduna Leram Labama ki Lebak Myanmar da Awan Bakia Purupna Baki Wafam da Warisana Gadori. Shuchibu US Congress na Kwaidagi Top Honor Congressional Gold Medal Biduna Ikai Kumna Gadori. Susi ki Cheol Ahungi US Concert Manungda New York Amasung San Francisco da Leba Barmes Singaso Unagani. Thasigi Arweba Sarukta Myanmar ki President Thein Sein So UN General Assembly da Saruk Yarunaba United States da Lakani Hari. Sri Lanka na yumbu eduna Colombo da sanakiba sak women football tournament final da India na Nepal bu goal ahum amada mighty biduna title lokre India gi goal singa do Surya amasung Manipur gi Kamala amadi bembem na chankibani hari aroibada maroi pau umuhanna pizari tangtara humdoi da thada nakiba panchayat mikal gi board masing thiba hokre Sunita Williams na International Space Station gi command tawi ani subinupi oire Masigi damaltani Paodam Lushinjari Miambu Muhanna Krumjari